kano to pi ba ni ai ko lang thaban na ngasi pauta kano to di si ngasi pauta kano lang thaban da jeng yeliba ama tawriba si moina haide Congress Party na pojendi jeng hurala yuen men asigma pachari yam tawbi aduna ai khoina taseng na ai khoina wasek abadi ai khoina moi ai khoina wachak te ya de hai pa kanam ya de taw hai de masa na changjel laga ai wasak ke hai na wasak chaba ngak te ni maside je moina pachar to na moi di phara wasak hale ya hai ba che Congress Party na moina wachak ta thagali do madum mawa lobiru no ai khoi isana ya dana khoi thambanda pirani hai na isana ya dana ai mi bithoi kawi ka sang bithoi ni ado ai mi ge aya ba le yaw na ai tamu bu je gi dai thaja bai matung ina ai ma wana bo pi ge mamang da juma ge da pi ga zulai ato pa kana dai jo ai pesa am da law ye de tamu bu je na corona matam da chiang thada dana adagi thau thum thada dana akhoi bu yamna wana ying bi rakpanina ma gi bota ai thada jara ge na ai chap jungna lepadagi ai wasak jagi ni matung da ju tamu bu je gi da adum leijarani ai amagi pesa am da ai law je de tamu bu je dagi tamu bu je dai thada jara ge na masi bu je pagal ai gi ming senjam ibeza koina wasak jabadi koina waraba konje temile matamda tamuna kano tongna tawduki koi penja dana asengba thajabado thamjabani wasak jabani matungda jo adum leigini chamaraksu wasak kini ado lana santopi ganu kanamtana masida migi thawinjil amat yawdi isagi apamba ado phangtok jabani kano si harga lajarake aigi iming marang theme ma kauje ado aigi imungda mana awana ma atholokpa matamda mateng yamna tawbi aduda aina thawaye hakchang yawna pen dadana mangonda aina bhot thada jarage magi da mangdep jarage pusi sukna haidana ai khanja bagi tawbani kanangi su wasak ai miwa lawjade kanangi su ai ngonda bhot khombada ai kanangi mawaju ai lawde aduna lepe ba mafam jidi ai soidana lepjarage haiba ai wakan ai ming kai tham tha ja kawi aduna tamo bojen bu mayam na hunba je hunbiga no koi numpi committee da leiriba nupi chama mukse masana thamoi sengna tamo gi damakta leijare habdu takpui damakta akoina phokano thaga chabani majuda mayam na pichar tawbiga no tamo bojen na warba matamamda akoi gi damakta pukchak thakpi ba mangonda thamoi sengna wachakpa je kaya mayam kai tawbagi ikaibam thokpage ikaibam leite tamo na akoi gi ngasi ba uda lupa ma makhai mati tawrki badi leite ngasi ba mangda nupi committee da paisa pira khibadi leite adubu matungda mayam pirak nungaibagi tamona akhoi lambi mayam di yapiri asidabo khoina tamoda bot pidana wasakta na kanada wasauni aduna thamoi sengna kanamta ni injin bayawdana aidi isana yana thamoi sengna tamogi damakda bot pi ne habagi hana dai ju BJP lei haidana khangan nabagi mathak tamok aina haijabani masidai ibu ipa lei riba ije lei mayam da aina ikaibam jo thokte huralu basu leite masida aina lona thumna leirubagi mathau jo tadabran khalle masida leiriba nupi committee ji jo khoina committee ama oirui haibagi mayam na haidi kitang akhoi bu macha kano tawbigani haibagi akhoi samak yawjarubani masida kanamta na bijar tawbigano adu tawraga nawa jom ta lawde nawa amta lawde haijine na tawning makana no haibiro adu duna ai phong no jo open da pini masida bijar tawning ba tawjano chi ai khumande me jani kawi adu kana koi gi matam kana to warna raba matam ji ko ai moran them lan dhoni ni ai isana yana tamo boje da vote pi ge no wasak jabani masidai da Congress party na la na lauraga nupi committee gu chantok tu na kan virus alhan baje masi tawon bi ganu tamo boje na akhoi bu kana phau sit ta ba ma khai jing pi raga ma na yolak pani atuna khoi na wasak ning ba wasak sak pada kana mata na athing ba lai roi BJP we support BJP na